Naga Furupsingna Churachandpur Amasung Kangpokpi District Reorganize Tounaba Taksillakkadouri Pawasi Pandam Pausi dagi Lokhatsavane Kangpokpi Amasung Churachandpur District Ladiba Naga Furup Tribes Taraga Mangagi Apunba Mipamna District Reorganization Demand Committee Kangpokpi and Churachandpur Koba Committee Amasem Kray Joint Action Committee on Merger of Tafai Area to None District and District Reorganization Demand Committee Liang Maigi Taurang Makada Kangpokpi Amasung Churachandpur District Ladiba Naga Tribes Taraga Manga Amasung Naga People Organization Kangpokpi ga punna khusam na duna apunba mifam amangahan Kangpokpi District ki makhan village da pangthokre aire mifam aduna kumna khanaraba matung District Reorganization Demand Committee Kangpokpi and Churachandpur Koba Committee ama sembaga loinana committee asigi convener oina aganggang may co-convener oina Difui Lungbo Prinmay Amasung Jackson Siro Secretary oina Gideon Kamay Treasurer oina Wisobo Charan May Amasung Information and Publicity Secretary oina DC Simon Siru Buhab Krehaire Committee asina thadorok bachero laman hai Kangpokpi Amasung Churachandpur District ladiba Naga Tribe Taraga mga asi tongan-tongan ba administration gi makada laibana Isagi iram da district ani asida amade constituency sing da minority oiduna karisu tawba ngamdana lairi haire Naga Furupsingna asigi apamba ase mamang thakta leiramba Leingak singi matamdagi mirai duna lakhe state Leingak na thawaidana leirakba asina Furupsingna asigi political amade administrative right pumnamak phangdana ngasi fawba leire maram asina athuba matamda state Leingak na district ani ase reorganization taunaba thabak laukhatpiyu hainasu Leingak ki pungning singsilakle Bangladesh ki parliament Thupchinduna military na Leingak Sasan Touragani Pawasi Kangleipa ki Maira Pausi dagi Lokhatsavane Bangladesh ki Prime Minister Sheikh Hasina Fam thadokuna Bharat chelakraba matung ngarang Bangladesh ki parliament Thupchinduna military na Leingak Sasan Touragani Bangladesh ki President Muhammad Bahabuddin na ngahan numidang mifam pangthoktuna military na sagot pa Leingak ama sem na bawarip lawkhibane ngahan gi mifam adu da Army Chief General Wakir Us Zaman Navy amadi Air Force ki makok thongba sing opposition party ki lusing basing amadi Jamaat-e-Islam Party saruk yakhe Army Chief General Wakir Us Zaman na khongjang sangsiliba mahiroi singa wari sanaduna anauba Leingak semdriba phawba ngaibina ba haina gadaure thabaki kota hapagi matangda khongjang sangsinkiba mahiroi lupki lusing basing na Nobel Peace Laureate Muhammad Yunus na Chief Advisor waiba anauba interim Leingak ama pami haina demand tawre Bangladesh ki President Muhammad Subabuddin na kumjali singani Touragani pandagi kaisum sangda laikhibi hanagi Prime Minister Khaleda Jiabu khudakta thadoknaba order pikhe warep asi ngahan opposition party ga mifam pangthoklaba matungda lawkhibane panba yabade Khaleda Jia sanja thumjaga mari lainana sahi taraga taret kaisum sangda leirakibane masa ngamlaktawadagi mahak ana layeng sangda leirakibane nakal amaromda Sheikh Hasina na ngahan Uttar Pradesh ke Ghaziabad laiba Hindon Air Force Base ta yaurakraba matungda National Security Advisor Ajit Doval ga unakibane